Kuki khutlai paiba Singna Phajinduna Thamliba Meitei Naha anigi Thawai Kanbasi India Leingakki Mathouni karigumba Naha ani ase kanba ngamdrabadi India Leingakta Manipur karamba mityeng yeng haibadu mayek shengna khanglagani haina United Committee Manipur UCM ge President YK Dhiren na phongdorakli ngasi lamyanba hizam irabot ki chama konipan suba mapu kumon palan numit ka mari leinana Jinjak Tamipal Tangdaba Haiba Wakalonda, UCM na Fishery Department ka Kucham Naduna, Athoba Singi Kubam Krekupat Talaiba, Bukridak nga Machali Sing Mangaga Chama Thadabagi Tauramda, Wafamasi Mahakna Phongdo Kibane, Tauramaduga Pari Lainana YK Dhiren Makata na Hai, Thawai Army ki recruitment yauba chatpat Naha ahung Kuki khutlai paiba Singna Phajin Khiba aduga amana thadoraklaga anibuna hostage oina thamlaga makhoigi miga khuchinasi hairakliba ase khwaidagi laibuk thibane hauji Kuki khutlai paiba ayamba India Leingakka su chathanaduna leiribane suda leiriba Kuki khutlai paiba Singna sina micham Phajinduna ransom talaga terrorist ki thawang chatharaklaba fawba India na wahai amata haidana tumina yengduna leiriba asina Hanadagi India Leingakna Kuki Singna se kamdongna thamli amade Manipurda karamba mityeng yengli haibase tapna mayek senglakle hauzik Phajinduna hostage oina thamliba Naha ani ase India Leingakna karigumba kanba ngamdrabadi miyamgi achauba ihau ama lakloi hainingai leite maramaduna Manipur amade India Leingak anina sizinaba yaba force khodimak sizinaduna Naha ani ase athupada kangadabani haina mahakna makhata khe Hostage oiraga mi fazalaga adumba thamba terrorism gi thoromni ha thawong thoksil lama chathara ba pawba India government nga si fawbada makhoi gi oiba chap chaba step amma paw lokhatana khoi yengaga lebadona tawba ba se masi amna laibak thibani anu athubada masi any means India government na as a citizens of India gi citizen namoina Manipur gi phagriba Ajaliba Naha ani se India gi citizen nama oina makoi ni uragadi makoi gi tawam tokpa India gi oiba law gi mieng dagi natraga toan ba maigai dagi post dagi si narakanda angang ani gi lai pasikan bai se India government gi India gi home affairs gi makha pole anuna masigi posi changchen dragadi Manipur miam gi oiba nungai taba fenda badugol loina na miam gi oiba moment me ama lakfa kanda ekoi miam gi tingum daba adugum loba Ihu me amasu lakpoya bagi oithokpadu lai aduna last aina haijeningbadi hairiba hostage oina fazaliba angangsinga se athuba matamda thadoknaba Manipur government amsung India government na makhoi ga su tongnariba India government ga su tongnariba alolup singdu any means sijinar kanda akhoi singa se thadok hanaba honagadabani haiba wafam sima ai thamjage